Aina Thinkraba Lalholu Pripak Pro KCP KYKL Amadi Koireng Luchingba UNLF ki G5 na Wangbal Kenel Mapal da Laiba Sorojini Oil Pump Athingba Thamlakpa Laibak Thibani Karingumba Lup Amataga Nungaina da Thokdok Sing Thokhiba su Leite haina Oil Pump asigi mapu Thokchom Jadumani na Phongdorakli ngasi ayuk Oil Pump adu da pangthokpa Pawmi Singa unaba amada Jadumani na makhata na hai Laibak ki luraba tanja asida November 16 icha sing inaw singa Khatna Cheinaba gi Thokdok Thokhi haina Phongdok pirakpa Laibak Thibani Karigumba Matamasida Karigumba Thokdok Amata Thokhiba Leite Party ki China Singa Khatna Cheinaba gi Thokdok Thokhi hairiba numit aduda mahak Jadumani masasu yumda laikide ayuk pung 8 dagi Delhi damak Imphal thadok le haiki November 16 asigi numidang wairamda thongam Laimaba koba Facebook account amada oil pump asida lalholup amagi miyoi amaga Jadumani gi escort team amaga Khatna Cheinaba Thokhi haiba warol ama post torokpa thengnabadagi khudakta yumga amadi escort ka paw launaki Thokdok asi Thokhiba Leite amadi Facebook ta post torokliba asi aranbani Thokdok asi Thokhiba Leite hainasu mahakna Jadumani masamangna Facebook ta post ama thagatuna sengdokhiba su laikhrabani haiki mahakna makhata na hai Facebook ta lana post torokpa aduna escort singa Thokdok asi Thokhiba leibra haiduna third IRB gi officer amasu laktuna yengsilamba su laikhre hairaduna asigumba asi Thokhiba mata Leite maramaduna matungda icha inaw singna asigumba media da lana sandokpiba asi tawbiganu haiki Labdam sigi Manipur Laibak ki Cheinaba tanja sidaida karang social media amdi Facebook ki kuthangda aigi sasing inausing marupsingna sigumba ama wahayama phongdok gi bisi phongdok si Thokhiba Leite sigi mabangda November ki tarik 16 ta ai sadi akoi gi Delhi da ayuki pung 8 dagi Thokhi aduga pung 12 dagi tonga akoi gi Delhi da pung 3 makhai da thongibani adugi betul numdang waramda hariba Facebook media account ama sumaina akoi gi thadok pirakpadagi aigi khambok Sorojini oil pump ki mapu oriba Jadumani gi escort anina alolu amagi lanmi ama phaduna purubadagi lanmi aduna onkhalaga escort anidugi maraptagi ama makok thugaiduna thanamle hari Gypsy Power Munduna Pukre Hari Sigi Pau Sek Tabaga Aigi Ladiba Aigi Security Sing Aikoigi Aina Polling Torga I Moi Pauloki Adu Thokdok Thokhiba Leite Hai Adu Marak Sideda Aikoigi Aigari Sindi Puziba Leite Adu Marak Sideda Social Media Kutang de Lakibu Ponina Aikoigi Aigi Escort Provide to Riba Thare Big Officer Ba Laktuna Visit Toki Ado matamduda mahagna visit torum tungda escort sing makok kaite escort sing thuk khane thokulaite kula gari puhiblite haibugi sigi serol sini aduna sigumba thokdok si aigi leiriba isa sing inaw sing marup singna aikoigi amukhanna ton bidana ba amadi petrol pump si aigi mingde leite aigi nupi gi mingni adu aigi ne haibasu yai ai maki mapure brina sigumba thokdok si aigi mafamda Thokhiba Leite aduna aina media ki thongda sendok chari si social media ki kutham da lakpanina ai masi sendok pham thokra haina sendok chabani adune sa sing inaw sing marup sing su siguma thodok se amuhna ton bidana ba aduga amuhna misunderstanding oi basi public ki media da sendok bidana ba aina nana nolup chari